ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯤꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯈꯥꯔꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧ ꯁꯅꯥꯖꯧꯕ ꯂꯩꯁꯦꯝꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯁꯤꯚꯤꯂꯥꯏꯖ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯐꯦꯁꯟꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯒꯠꯂꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯃꯁꯛ ꯊꯣꯛꯅꯕ ꯇꯤꯆꯔ ꯑꯦꯖꯨꯀꯦꯁꯟ ꯑꯃꯗꯤ ꯑꯣꯖꯥ ꯃꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕ ꯆꯪꯏ ꯍꯥꯏꯅ MUꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ M. ꯂꯣꯀꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡꯕꯨ ꯂꯛꯁꯃꯤ ꯀꯣꯡꯈꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯤꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯈꯥꯔꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧ ꯁꯅꯥꯖꯧꯕ ꯂꯩꯁꯦꯝꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯅꯤꯡꯊꯧ ꯁꯅꯥꯖꯧꯕ ꯂꯩꯁꯦꯝꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯁ꯭ꯄꯦꯁꯦꯜ ꯃꯦꯟꯁꯟ ꯑꯣꯏꯅ ꯉꯔꯥꯡ ꯄꯨꯈꯠꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯁ꯭ꯄꯦꯁꯦꯜ ꯃꯦꯟꯁꯟ ꯑꯣꯏꯅ ꯄꯨꯈꯠꯂꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯖꯧꯕ ꯂꯩꯁꯦꯝꯕꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯑꯃꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯛꯇ ꯈꯥꯔꯤꯕ ꯉꯝꯈꯩ ꯁꯝꯕꯜ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯗꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯍꯣꯕ ꯀꯌꯥ ꯂꯩꯕ ꯃꯔꯝꯅ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔꯣꯟ ꯗ꯭ꯔꯒꯁ ꯑꯃꯗꯤ ꯂꯣ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯊꯤꯡꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯑꯊꯨꯕꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧ ꯁꯅꯥꯖꯧꯕ ꯂꯩꯁꯦꯝꯕꯅ ꯍꯥꯎꯁꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ All the efforts of the state government to solve the menace of the smuggling, illegal drugs and infiltration of illegal migrants met with unlimited success due to the porous border between Indo-Myanmar. Considering these two serious problems facing by the state government, I request the government of India through this house to resolve the border issue and complete the fencing as early as possible so as to enable to carry out successfully the state government's mission war on drugs and stop the infiltration of illegal migrants through the porous border. ngasi gi civilized society asida fashion na sel danbagi platform ama semlagliba asi afaba khongthangni haina bahut minister yumnam khemchana fongdokre wafam ase kaisamthong ahantem laikai delaiba extreme entertainment sinduna hapta kangjebungda numit khumni chumna pangtukadaba evening elegance season 4 hodopagi thorangda minister y khemchana fongdokibani fashion amasong music exhibition ama oiriba evening elegance season 4 hodopagi thoramadda chief guest oina saru yakiba bahut minister y khemchana hai hauzik matamgi naha sing music amasung fashion da thawai yawba hengalakle fashion ase business ki achoba platform ama oiduna sel tanba horagliba si afaba khongthangni extreme entertainment na music amadi fashion event na ama silakpa se afaba amadi anoba khongthangni naha singna anoba wakhalon kaya putoktuna masa masana thabak pizat naba paikhalaliba thabak thoram sing matam pumbada sogatkani hainaso minister y khemchana fongdoki fashion is angang yerusu han yerusu ngasi civilized society da toan ba fashion si achoba hoi business ama oidana masi achoba sentan bagi platform ama oide bisa sing inaw sing sina sinna toan ba light ki music ki then khali ba kholi mayam si toan ba platform da sinna ba silai si masi yamna anuba idea mani matam bumada aina support tawjai hairga tension jarga adugi president oina saru yakiba manipur alliance sport child rights ki convener ahante monduna hai extreme entertainment na lamdam asigi na singe talent uthoknabagi tanja ama piriba se yamna thagali event ama mai pangna sinbada darkar taba sound light setting amade stage decoration tobagi skill amade talent asisu atangba mani asigumba service ama extreme enterprises na miyamda pibase yamna tamjaningai oi chief minister n birena hodogliba startup scheme gi kudong chaba loduna business asi hena chokhnaba honaba darkar oi haina so mahang fongdoki
Manipur da leba hidden talent plans let us explore it. Let us give opportunity. Aduda even I propose hariba hoigi honorable chief minister gi leriba initiative startup kaze. Why not give extreme entertainment that you boost up tamnaba hen equipment apa baba leina ba labor gambai capacity hanagi leba financial boost aba pb na bai damakta ai soidana hariba sarkar na mieng soidana ubigani nai thajai. Once again I wish hariba extreme entertainment gi leriba season 4 a very success. Thorom aduda atoiba mitunglen singna extreme entertainment calendar amaso fongdoke ngasigi evening elegance season 4 haudopa numita thokjom lansanana folk song amade tanu laitan themna cultural dance kudol tamke evening elegance season 4 ga mari lainana nirupama livestream na host tawduna pangthokadaba fashion soda Mr International lisingani konithoi ge first runners of Lukanan Ketrimayumna showstopper oina saryaki hairi Hurup kaya na pathoy turil na khongsi sitpi oroy do song sitna kundaba nung shiza National Education Policy NEP 2020 masak thoknaba teacher education amade oza masing hena puthoknaba honabada ahena meeting thama change haina Manipur University ke Vice Chancellor Professor N. Lokendra na phongdokrai wafam asi NEP 2020 and its implementation in teachers education in Northeast India haibiramda nominini pangthokadaba national seminar hodopagi thoramda phongdokhibani DM College of Teachers Education na Vidya Bharati Ucheja Shiksha Sansthan ga puna sinduna pangthokiba seminar hodopagi thoram aduda seminar asige Chief Petrol Professor N. Rasmohan DM College of Teachers Education ki Principal Dr. R.K. Lokendra amade MU ki School of Education ki Dean Professor Tito Inaw Visu Saryake Chief Guest ki Warol Piraduna MU ki VC Professor N. Lokendra na hai Education ki Fibam Fagarhan bada Mahairoi Guardian amade oza ahuma se puna chatminaba change Education da achoba transformation ama laglabanina masida yawba ngamnaba honaba change ngasige knowledge world asida yawba ngamnaba amade Anoba chanakanglo na si yawba ngamnaba honaba ama change madu natrabadi hanagi oza singasina Potha kraba matungda anoba oza sing oinaba honabada achoba awaba mo oirakpa yai amadi oza watpagi awaba su leiba yai ngasi pangthokliba seminar asina kanaba amadi soidana piba ngamgani hainaso Professor N. Lokendra na phongdoki It gives opportunity to the student to train their skill, to enhance, to upgrade their skill. It gives opportunities to our students and scholars to experiment, different forms of the creation of ideas and knowledge. Thoramaduga Mari Lenana DM University ki VC Professor N. Rasmohan Hai Lagliba Kumja Lisingane Kuntragi Matungdagi Integrated B.Ed course Loidrabadi Oza Oibagi Kudong Chaba Leiraroi Professional course oibadina class 12 ki matungdagi streamline oina chalagani India ki tonga tonganba stat sing amade Northeast stat ki oina so integrated teacher education program chanaba hawkrai Manipur da so chanaba hawragani haina so mahanamaka taki Hani gileramba research ten assistant digi kitang leitolaga hai betare college degree course program la tong damda awki yam chie jam makadore ana 2019 gi July Tokiba
notification dagi matungin na akogi lakadariba education program ji 2013 ngasai panbigi to adi matung dagi di 4-year integrated course pass to kamu dem oda wa biya ni Lupa lakh tara lising yang kenipan romgi oigidaba Myanmar beer case humfugumdoi amasong Korea gi wine case yang kaitaret ngarang Modi battalion na Chandel district ki manung chanba Wangku-dagi fagat pangamle haire Hiramasi ki matangda Assam Rifles ki paw mana hai Myanmar level tagi niyom gi wangmada contraband items sing pusilakle haibagi akaknama paw ama Assam Rifles na fangke Paudu hek fangbaga IGAR South ki mideng makada Modi battalion na Chandel district ki manung chanba Wangku area da operation sathake Maduda chingdaningai oiba mongda lakiba gari ama khamalaba mato check tawbada Myanmar beer case humfugumdoi amasong Korea gi wine case yang kaitaret ase yaurambadagi fagat pangamke polam sing aduga konana gari gi driver ado makataba logi thabak lokhanaba Technopol police station da sinakre haina pausna makatarakle Thasigi tang mga da kurai ahong pung da thokiba thodok ado makatana thoktanaba nakan animaki miyoi sing kauraga warisin ama pubira u haina yellomi salai ahong pung thogal luftna Chief Minister N Biren ge poning silsilagle ngasi kurai ahong gai thangjam lekai da yellomi salai ahong pung thogal luftna sinduna thodok aduga mari lainana paugi mifam ama ngasi pangthokre paugi mifam aduda yellomi salai ahong pung thogal luft ki president Nandalala angom chana hai Handak thokiba thodok adugi matangda teli amana Akhil Assam Bhojpuri Parishad AABP da lana pau pisin khiba aduna papalam da leiriba lamdam asigi miyoi asogapan yaurakpai tarabade madugi daida lanan pau piba miyoi aduna pugadabane mahangna satakiba thong aduga mari lenana khudakta lengangna faduna chairak pigidabane garang pangthokiba Sobom Lairembi amade Sanak Kongnang Ima Lairembi ge ira thongniga mari lainana haukiba tang manga da laifam aduda changduna set sengba tawraba matong check khara khajinke maduda teli khara thoraktuna check ado kaukhairakhibane madudagi miyoi kharaduna irang sagatuna lambi thingba mai thaba tawkhibane adugumba thawong adu chatharakpada mafam aduda duty tawriba police singna matam chana yengselamlabade irang adu thoklamloi Kurai ahong pungda lairiba laifam ase maitegi aruba laifam amane maselengangna kannaba honagadabane mamangda lairamba laifam asigi pak chawba do asum fiction khiduna laifam ase mangba yabagi fibamda laire nakalamaromda local TV channel amage khana nainabada panelist kharana thodog asigi matangda lana phongdokpa thengnare madu laibak thibane nakal amakhaki wa taraga miyambul lana lamjing naba honabiganu hainaso mahangna phongdoki Kurumag hanggasari madudi irang du thok taba yam na su pikpa kaisulai taba irang thon basu teli singduna thon ba teli singdudi ahan madasi kaimta su pha daba maitei singdudi irang yeng tholok da luang halak putaki pha ba adagi ai ima sigi hingon dagi angang yeng thokjar basu pha ba ima sigi hingon dagi thokjar bu pha ba ni admai tawdana angang khara phare mayang singduna amta pha daba irang na mayang singduna hauba mayang singduna pha daba aduga lana mu asomda pau pisalaga mogi pau ji yam sangna patre matamangani admayam me khongirabani aduda community life thokpa yaba sille aduna community ani makta nungai naroi kaina moina ada hari didi kari maitei masam ada kari pha adana pundana sidana nadana na hek tholaba hujiki pau pi mayang do adugi matakta daide pugadabani Manipur sarkar daide pugadabani Thasigi tang tara taritagi taramapan fauba pangthokadoriba taratare suba Orange Festival ke sarugama oiriba Orange Queen Contest lisingani kunitoi ge final audition ngasi pangthokrai final audition adu New Chekon Maringland leiba Gunway Oriental Restaurant da pangthokibane final audition adu da Ifal East West Bishnupur Churachandpur Kakching Kamjong amasong Doni district tagi punna contestant taratare na saruyake audition adu ga mari lenana SDO nungba oibata nadana Orange Queen Contest lisingani kunitoi ge conveners tu oiriba Namnalung Gangmaina Hai Orange Queen Contest lisingani kunitoi asigi ahanba audition saliba tha asigi tang tarita Tamenglong da pangthokrai gasina ani subama shung aroiba oina audition ase pangthokani contest asida Nagaland amasung Assam dagi contestant ani sarugyari bakoi gi oina di online gi kutangda audition pangthokrai haina mahangna phongdoke This will be the second and final audition also, and we have also applicants from Nagaland and Assam. We will be considering them to online audition, so we are looking forward to it, and
We will also be inviting jury members who are very renowned in our state. So we are looking forward to have a grand event on 19th of December 2022. We also have invited bands from various parts of Northeast. So we look forward to have fun during this festival. We will be having traditional games also, we will be having camping. So we would like to invite all of people of Manipur to come and enjoy during this festival. Wildlife and Biodiversity Conservation Committee WBCC Manipur amadi Thobal Forest Division na Wangbal de leiba Senior Citizens Forum amasung Haigakpokpi de leiba Mission Blind School da chana thangnaba polamse mateng pangkrai tengbang pibagi thoram aduda Thobal Forest Range Officer SS Samungo Mayai Keithel gi Bid Officer L Dananjoy WBCC Manipur gi President Ravi Dakhelambam Publicity Secretary Robi Ningthozam Thobal gi Wildlife Garden Warden W. Ramchandra Masung Thobal Range ki staff Rahul Saryake Tengbang Pibaduga Mari Lenana WBCC Manipur ki President Ravi Dakhelambam na hai committee asina lamlaki saul che kannaba amade aikhoi gi akoibagi fibam asida aseng banung sit laihanaba thabak thoram kya paikhatuna lakpani ngasi Tengbang Pibagi thoram ase World Disabled Day lakpaga iroinana WBCC Manipur na Thobal Forest Division ge staff single loinana all as home amade blind school da cheng back hai Mari piduna mateng pangbane matung tarakpada so tongan ba home singda chatuna mateng pangkigani haina so mahangna makata ki Chahi asige June tang kuntra dagi hauduna thataruk chofna kangpok bige Santo Lavarida pangtok kiba Sanmasek Vishwa Sante Mahayagya nga solution kray Santi Mahayagya Loshin Bagi Thoram Aduda Chief Minister N. Biren, Sikkim Gi Chief Minister P.S. Gole, Darjeeling Gi Lok Sabha Gi Member Raju Vista Amadi Atay Masang Naiba Myoy Kyana Sarugyaki, Thoramadu Sarugama Oina, Dharmodaya Veda Vigyan, Gurukul Linkhat Kiba Chahi, Hofutara Manga Mapong Farakwagamari Lenana, Chief Minister N. Birena Amrit Stam Ba Haina Mington Ba, Memorial Stone Amaso Maikom Hangdoki. Thoramaduga Mari Lenana Darjeeling ke Lok Sabha member Raju Vistana hai Chakotpada Yamna Maru Oibase Ingching Laibani Ingching Lairaba Matamda Tangdu Laita Balamdam Amo Oirakane Tangdu Laita Balamdam Amo Oiraklaba Matamda Lamdam Amagi Sanmilon Fagalaktuna Nungayai Faba Lamdam Amo Oirakadoribane Sanmase Vishwa Sante Mahayagya Sina Gorkha Community Khagnatana Malem the Lairiba Mipong Kudimake Chanalonchat Sanmilon Amade Tonga Tongan Balamda Chakotpa Oiragani Hainasu Raju Vistana Fongdoki PMGSY scheme gi makada Tenopal district ki Rilam Center ki Sairem Saijam Paubagi manung dalambi sembagi thabak paikhaliba se peningai oidre haina maike edom gi miyapna fongdorukle Hiramasiga Mari Lenana Handak Pangtukiba Manipur Legislative Assembly Mikalda Tenopal constituency da Independent Miref Oikiba TK Mosul Faga Pamikangbu Amagaloinana Lambi Asigi Hausik Oiba Fibam Yengsin Minakre Yengsin Khongjaradu Rilam Center ki Sairem Saichin Fobagi kilometer Kutrahum Doirom Sang Balambi Ase Part Akum Thongna Lambi Sembagi Tabak Suramba Tinarake Lambi Sembagi Tabak Paikhaliba se Part 1 da Rilam Center dagi Narum All Fauba Part 2 da Narum dagi Sairem Saicham Amade Part 3 gi Sarugna Saibol dagi Moirang Tel Fauba Oiramke Khongcharaduga Mari Lainana TK Mosil Fana Hai Part Ahum Thongna Suriba Tabak ase Kumchalisingani Taramapan dagi Hauraga Kumchalisingani Kunithoigi Metha Faubada Suba Loigadaba Tabakne Adubu Part Ama Amade Anigi Oina Koilas Thaba Loikrabaso Part 3 gi Oinadi Apiba Matam Loikrabaso Ngasi Fauba Koilas Masak Uba Fangdrei Loinana Tabak Suba Loiriba Part 1 amadi 2 ani asiso quality 1 na Koilas Tharambana Maram Oiraga Mafam Kayada Kaiba Haurei Lambi ase ka hena Kairak Tringaida Atuba Matamda Semjin View Amade Part 3 gi Saruga Siso Matam Kela Fauba Koilas Thadabagi Matakta Lambi gi Mafam Kayada Pakka Lobada Sizinariba Nungase Chengi Sunu Nung Oina Sizinarambasu Yaure Maramaduna Part 3 kilometer Taratare Sangba Lambi ase Atuba Matamda quality Laina Koilas Thaba Lushin View Lambi ase Sembada Afaba Nung Habduna Amade Drainage Teng Ningtina Samjinaba Honavio Lambi ase gi Oiriba Pibam ase RDN PR Minister na Yengsinduna Miyamna Tengnariba Waba Kaya ase Medeng Changbiu Haina Mahangna Makadaki Masigi Koilas Haribase Ngarang Khoi Yengjabada quality si maintenance yam to watli aibadi maintenance period si khoi gi chahi mangani
मसी रिपेयरिंग तब याबा मयाम अमा लेरे अदगी ड्रेनेज मयाम अमा लेबांग निंखाई खिबगी ड्रेन मयाम अमा कोथोक याबा सेमजिन याबा मयाम अमा लेरे मसी मसु आई येंग चिंचिन जानिंगी खैगी खुदना नोइबदसु काइबा अदगी खोंगना नेतदसु काइबा अदुगुंबा संगली तौबा हाइरिबा नुंगसी खैगी तुरेंदगी नुंग नतबा असुंबा असेंबा नुंग नतबसी अखै थाबसी थेंगनजरे National Council for Science and Technology Communication NCSTC amade Manipur lenga ke Science and Technology Department ani ge mireng makhada Science Teachers Forum Manipur amasung Waikomanicals College anina sinduna Kuntra Suba National Science Congress na singani kunito nga se Thobal Okram de leiba Waikomanicals College ki conference hall da pangthokre Understanding Ecosystem for Health and Well-being haiba thimda numit humni Chathagadaba Science Congress adu haudokpagi thoramda Manipur University gi hanagi Vice Chancellor Professor Ais Nandakumar Sarmana athoiba mithong Waikomanicals College ki Principal Professor Ais Manoranjan na Tharamapu aduga Science Teachers Forum Manipur gi President L Duzendrana akhanaba mithunglen oina sargyakhi State level ki thakta pangtokpa Science Congress haudokpagi thoram aduda athoiba mithung oina sarugyakiba Manipur University gi hanagi Vice Chancellor Professor Ais Nandakumar Sarmana hai Science Teachers Forum Manipurna Manipurda leiriba mahiroi kaya afaba scientist amamam oinaba honabada lauriba thodang asida apemba fawe Science Congress asida saru yariba mahiroi singso mai pakpa scientist amamam oiraktuna lamdam asigi mingchet purakpa ngamba oirasanu haina mahangna fongdoke Activities se horaga step how you life is going to tabuk si yam popular roiba not mathematics song popular roiba I am encourage our students, the public, for scientific thinking. Madu tobe domda, I yakana, no the computer, Kumani, Pagana, Pagana, in Atchison. And Panda, Yakana, actually, after the computer. Madam, I want our students to keep what is called emphasis, to give their thinking in the scientific way of doing it. Chahi asigi November thada pangthokiba district level National Children's Science Congress tagi khankalaba junior ni fuhumdoi amadi senior kunmathoi participants sing habade Imphal East district tagi kunipan Imphal West district tagi taramapan Bishnupur district tagi mapan Kangsing district tagi ahum amadi Thobal district tagi manga puna participant humfu marina state level Science Congress asida saruyari Science Congress asidagi khankalaba participant tarana chahi asigi December 13 tagi 13 fawba Gujarat ki Ahmedabad ta pangthokadaba National level National Children's Science Congress na singani kunitoy da saru yagani haire International Human Rights Day ki thoramase malem gi miyam na observe tawduna laglabaso phongpham thokpa hak sing adude ngasi fawba mapung fana phangba ngamdri haina All Manipur United Clubs Organization amukona press ta thadurakpa chorolamana haire Hayeng maleng sinba thungna dignity freedom amasung justice for all haiba thimda pangthokna gadoriba International Human Rights Day gamari lenana thadorakpa amugogi charol asina hai malem ase langi mairina maikoi narakle maikai thungna langoi sansindri haiba khatane langi mairi ase asum sandoraklabadi ahum suba lanjau thokba soiroi masi pumnamak asigi tekchak mioibagi hak amade apikpa lengak singge hak munduna lengak liba lebak singna lofam thoe loinana all human all equality haiba se niyom chumna yengduna malemda santi thamnaba honagadabane malemgi oiriba saglon amade iramda Manipur amade yumthang nariba lebak singda oiriba fibam sing thoidokna harawningai oide Manipurda khulai paiduna Government of India gi mathakta lan hoba aikoina thengnari amadi tare basigumba lalho asi leibana lamtam asida Armed Forces Special Powers Act 1958 chalairibane ek asigi marumda punsi kaya pikam nakrabane nupi oibi kya gi izat temsin nakrabane adubu ngaside ek asigi makhada faba punba hatpatupa chatharamba kyado leitrabagumane masina taglibade iho asigi waroisin purake hairabade political solution khaktana oithokani haibasini baramaduna lengagasina waroisin purokna bafana phamthoi hain amade honagadabani haina amukona thadorakpa charolasina makatare December ki tang tara nitoida Hozaida United Manipuri Association Assam Umma Handloom Committee Hozai District amade Manipuri Women Association Manipuri Nupi Love Assam Hozai anina kusam naduna Hozai gi Manipuri Saitya Parisat ki sanglenda pangthokadaba
Marifo Suba Nupilaning Sing Thoramgi, Tamak Poire Lemaro, Merapai Apunba Manipur, Amaba Amade Amukogi Muitara, Toina Saba Tim Amang, Asayo, Buma Pandagi, Amukogi Office Mamangdagi, Hongsan Bahokre. Khongchada sida Poirei Leimarol Merapai Apunba Manipur ki President Longjam Mem Chobe, Amawaba ki President Yumkhaibam Kunjarani Amade, Amuko ki Vice President Koizam Helen Yaure, Ayuk Pung Mapandagi Kwakatel de Leiba Amuko ki Office Mamangdagi Khongsan Bahokiba Timado Amuko ki President Fairoizam Nando Luwangna Lamthake, Timado Lamtharab Daida Amuko ki President Fairoizam Nando Luwang Hai, Manipur ki Thona Faraba, Ipai Pu Amade, Imaibel Singi Wari Amade, Makoiga, Mari Lainaba Todo Sing, Nasigi Amade, Tungi Mirona, Mayek Sing Na, Kanghonaba, Makoigi Lingsing Toram Sing, Pangto Pamade, Makoigi Mitam Saduna, Kin Bahibase, Yamna Tangai Fedabamane, Aikoina Aikoigi Iramda Manipur Asige, Manung Kaktada, Tabak Tongtuna, Laibagi Mahut, Malemgi Mafam Kiada, Kundakraba, Manipuri Singi Manakta Chatuna, Apunba, Pangal Ama Sagatpa Changi, Loinana, Aikoigi Fazagraba Culture, Puwari, Imalon, Yelho Masana Sing. Mingo Amade, Lai Harau Bada, Henamideng Tamduna, Tabak Dominarase, Poire Lemarol, Merapaibi, Apunba Manipur, Amawaba, Amade Amukona, Manipur Gimapanda, Kundariba, Manipuri Singa, Hena Fabamari, Saganaba, Sangsiliba Tabak Asida, Miyamna Angam Mateng Pangbiu Haneso, Fairoizam Nando Luwangna Apple Toke. Koi lebak amagi lenga ol ama leibana lebak amagi sana patha ma leibana te wan tong ama lebak ti panda je kraba Manipur singna lebak lo ba bagi lenga ol du manung chan le je ko koi nata koi gi chan bida amadi koi hau kraba puari ki thodo wa thokta amadi koi athoba thobi singi mapamda ikai khumna ba ulaga koi na koi gi Manipuri singi thonali je do handana ba amadi hena Manipuri koi gi pun ba sakam sagana ba kona bada mapung ba thodang longna ba pandam da koi smaina Manipur ma palam da matang chachari bani masida Manipur gi miyam nasu mapung phaba cooperation pibiu IGAR South ki meeting makada Assam Rifles ki Moti Battalion na Nasa Mukta Bharat ki matangda motivational lecture among ase Chandel district ki Larong Kulenda pangthokre Thoramadu da Maike Adom ki naha amadi Mahairoi Hungfurom na saruyaki Thoramadu ki sarugama oina Thoramadu da saruyari ba singna expert singa interaction ki thoram amaso pangthoki haire Kaksing District Police ki team amana lo kaina purakpa yungang bottle chatru katara khumdoi ka konana myo ama fagat pangam krai faraba myo adude sengmaizin mamang lekai deki o tam chahi kuntare ni haire police tagi fangba pawi matuk ina Kaksing District Police ki sengmaizin outpost commando team amadi Hyanglam Police Station ki apunma team aduna ngarang nimidang pung 13 rom tabada myo ado yungang sing aduga konana fabane Mangondagi McDowell ki quarter bottle Chaniga Marifunipan, half bottle Marifumanga, Old Monk quarter bottle Chamaganifumari, half bottle Nifunipan Abadi, Royal Stack, half bottle Nifunipan Puna, Yungang bottle Chatru Katara Humdoi Fagatki, Faraba using Ado, Makataba Logitabag Lokanaba, Excise Department Sinakre Haide. Imphal City Manungda illegal immigrants sing sathok session toropa yaba amadi illegal transborder crime kya thopa yabagi chingnaba leibadagi District Magistrate Imphal West na thopa order amana Imphal West District sinbatungna CRPC section 144 ki makada athing bathamgrei District Magistrate Imphal West TS Kiran Kumar na thopa order amana hai Manipur Police ki DIG Intelligence Chairman IAP Monitoring Cell Manipuragi fangba pawmagi matung ina illegal immigrants sing sathok session toropa yaba amade illegal transborder crime kya thoropa yabagi chingnaba leire masina status ki law and order amade mahosagi punsida akaiba pibada natana national security deso akaiba pirakpa yai haibagi chingnaba leibana Imphal West District pumbada CRPC ki section 144 gi makada athingba se lauthobani athingba se gi manung channa mi manga natraga manga dagi hena punba chai nung license yaudaba nongmai asoga panthopa yaba posakna chingba sing puba yaroi haire tuna anoba puwari ama semkre Himachal Pradesh tana Congress na BJP ge lengak intukre
Handak pangthokiba Himachal Pradesh amadi Gujarat ki mikhal ngarang haidokhibaga loinana Gujarata BJP na apunba seat masing gi ahum thokbagi ani phangduna yamna chawna maipakre. Himachal Pradesh tana Indian National Congress INC na absolute majority phangduna BJP gi lengak inthukre. Gujarat Assembly Mikhal ge fal lauthokiba aduda apunba seat chamaga marifuni thoigi manungda BJP na seat chamaga yankai taruk maipakduna status gi puarida khwaidagi yamna party amana maipakpa oikre. Mikhal asida apunba seat chamaga marifuni thoigi manungda Aam Aadmi Party AAP na seat manga BJP na seat chamaga yankai taruk Independent na seat ahom Indian National Congress INC na seat 38 amaso Samajwadi Party na seat ama phangba ngamke. BJP na Gujarata kumjalising anida seat chamaga kundaret fangkiba dugi mathakta chahi asigi mikhalda seat chamaga yankai taru fangkiba sina status sida khwaidagi yamna party amana seat masing yamna maipako oire. Handaki mikhal asida BJP na maipakiba asiga loinana Gujarata BJP na chahi 32 chubna lengak paigadore. Hariba record ase West Bengal da CPIM na kumjalising amaga chamapan hufutara taretake kumjalising ani taramatoi fawba lengak paikiba duga chammanaba record thamgadore. Amaromda Himachal Pradesh ki oina apunba seat Hufunipan leibagi manungda Indian National Congress INC na seat nimfu BJP na seat kunmanga Independent na seat ahom phangbang amke. AAP gi oina di apunba seat hufutare thadokpada seat amata maipakpa ngamkite. Thasigi tareta kunitoi suba AR cycle amasung cycle police ki combined team amana cycle ki water supply manakta frisking checking sathabada tupa ama brown sugar kg akom 10 meg sino nipan taruka konana fare haide. Brown sugar ka konana faraba nupa adude Kangpokpi district ki manung chanalaiba Mauzang Khuldagi Ngamlenthang Khongsai chahi kuntranithoi apokpa Chingjang Khongsai kawi haide. Police tagi fangba pauna hai ngarang numidang pung manganga minit kuntra tabatu waida kunithoi suba AR cycle amasung cycle police ki combined team amana cycle ki water supply manakta frisking checking chathabada chingdaningai oiba mongda lakiba angang machuge scooty and top 125 registration number yaudriba ama khamlaga check tauke. Hariba gari ado Ngamlenthang Khongsai na tharopani loinana check tauba aduda brown sugar kg ahom 10 meg sino nipan taruga se fagatpangamke. Hariba brown sugar ado mahangna Imphal da thinnabagidamak porakpani haiba khangbangamke. Mahakki mathakta cycle police na FIR ama laukatuna makatana thizinba hokre haina pausna makatare. Nauna Saba temporary market set ta rotation 9 na platform faman gani haina lengang na thokiba order ado tasigi tang kuntra ngakpi gani tara humdoi fawagi manungda thabak to othokpiyo haina Kwairamban Kaitel Street Vendors Welfare Union ge Assistant General Secretary El Nanditana Fungdorokle. Ngasi Manipur Press Club ta Kwairamban Bazaar Women Street Vendor Union ge mihot singa loinana pangthokpa pawgi mifam amada Nanditana hai temporary market set ta leiriba tonga tonganba union ge street vendor se lenga ki order matung inna rotation da platform phamhan biyo haiduna khongjang kamarum section kre ramasigi matang da mari leinaba department ge maike dige sangai festival loiba fawbudi ngai biyo haina khangalakpadagi makataba khongjang se leptuna lakhe haujekti sangai festival su loikrabanina lenga ki order adu thabak to othokpiro street vendor sing wabana kham tengle niyom gi wangmada marshal power amasong money power sizinaduna temporary market set asida ahig yarek liba se lenga na mideng changbiyo lengang na achum aran thidoktuna mating chaba khongthang lokhat labade street vendor sing gi awaba fana yamna kopangam gani haina Nanditana makatana fongdoke. ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯣꯟꯗꯗꯅ ꯏꯆꯥ ꯊꯥꯛꯄ ꯉꯝꯃꯛꯇꯕ ꯃꯇꯝ ꯁꯥꯡꯉꯦ ꯌꯥꯝꯅꯁꯨ ꯋꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯄꯣꯠꯁꯦ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯐꯝꯕꯅꯤ ꯑꯆꯨꯝꯕ ꯊꯤꯕꯤꯌꯨ ꯑꯆꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯉꯁꯤꯕꯨ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯣꯏꯅꯅ ꯂꯥꯛꯏꯕ ꯇꯥꯡ 12 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ सिबोकी मनुंगदा सरकारना मरी लेनबो अथॉरिटीना हारिबा रोटेशनसे थबक तो ओंथोपिरक्तरबा ओंथोपिरागदी याम फरे ओंथोपिरक्तबा तारगदी हारिबा यूनियन सिंग पोफम फंगौतबा एखोइना मखल मखागी कयागी खोंजंग चंगछिलकांदा एखोइ अफफत थोलप दायित्वदो अदुदि सरकारना पुबियो हाइबो वाफमसे मसिखक एखोइ थमजरी.
India ki Governor General of India oiramba laikidraba si Raja Gopalachari gi mapok pumona lakpada Manipur ki Governor Laganation status gi miyamda yapapaujal pirakli yapapaujal gi cherol aduna hai miyamna Rajaji natraga CR hairaga khangnaba Satravarti Raja Gopalachari amasung Muthari Ganar Rajaji asi India ki testament writer lawyer amade independence activist ne mahak India ki ikon konba Governor General ne Raja Gopalachari ayi pama oina Indian English literature da maruoiba thodang lorambada natana Kurai Onram Ilai haiba isai asiki composition so mahana dauke mahangna India ki mandir sabagi tabak sing paikhatpada natana Dalit Singh sakwa thorangi tabak thoram sing so paikhalap ke haina Governor Laganation ki pausal aduda palle National Green Tribunal NGT na Manipur ki turel mapan yauna India ki turel sing pollution control taunaba akanba pauktak pikre haina Jal Shakti ki Union Minister Biseswar Tuduna Lok Sabha da aiba cherol thamduna khangankre India ki tongan ba stadium song Union Territory sing da leiriba turel sing luna na thamnabagi damal NGT na kumjali singani tarani panda pikiba order amagi matung ina stadium song Union Territory sing na pollution thoklaba turel sing amuk hana hingat hanaba Central Pollution Control Board ke tax team galoina action plan implement tawgadabane NGT ge pauktak asida Manipur gi oina nambu turel ge singda Damdagi Hauraga Bisnupur Fauba se priority category ani gi manung channa luna na thamnaba honagadabane wasigi matakta Imphal Turel ge Kangla Motage Samuro Fauba Irel Turel ge Kangla Sifai dage Ukrul Fauba Khuzairok Turel ge More dage Maujang Fauba Lokchau Turel ge Bisnupur dage Loktak Fauba Manipur Turel ge Sengmai Zindagi Thobal Turel Fauba Thobal Turel ge Songkong dage Fadom Fauba amasong Wangjing Turel ge Wangjing dage Herok Fauba se luna na thamnaba pauktak pike Leibag asigi apunba turel chahumga kulhumdoi leibaga loinana biochemical oxygen demand BOD da status gi tongan ba turel se Nambul Imphal Iril Khuka amasong atei turel se kari fibam da leibage haiba do yengsinnaba haikre hanaso report aduna hairi Jiribam Sports Association is Siduna Tara Subba District Level 3rd Division Football League Tournament listing for Mazarun BB Memorial Trophy ngasi Jiribam Higher Secondary School ki playground da haudokre Team manga na saru yaduna haudoki ba tournament atugi ngasi sanakiba match da Sunrise Club Kadam Dala amasung UPC Usathol goal ahom chanaduna draw oike Sunrise Club ki goal singadu Lenin Mintang amade Kalafna goal amamam chanki amaromda UPC Usathol ki goal sing aduna L Thoiba amasung James na achanba ngamke Hayengi match da KMYC amade Khasi Youth Club anina sanagani tournament hodopagi thoram aduda All Jiribam Sports Association ki president M Brazakanta amade Juriban Olympic Association ki president L Ranjit Kumar na president member oina sargyaki league tournament ki trophy se Sonapur da leiba Dilwaharuddin na mahaki laikidraba apope Mazarun Bibi ki mingda katpane Aroibada maroiba pa amuhana Indo Myanmar ngamkai paring da leiriba chainaba sigi chapchaba warisinama puroktuna Manipur gi ngamkai da khariba border fencing ase athubada loishinbiu haina ningthau sana jawba leistem bana parliament ta pukatre Ngasigi civilized society asida fashion na sel tanbagi platform ama semlagiba si afaba khongthang ni haina Mahod Minister Yumnam Khemchana phongdokre National Education Policy masal thoknaba Teacher Education amadi oza masing hena puthoknaba honabada ahenma meeting thamba changi haina MU gi Vice Chancellor N Lokendra na phongdokre
Matang asida Mami TV Prime Time Manipuri News losinjare mineng tabibasingbu amuka hanna khurumjari. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Dr. Helena Optometric College North AOC Imphal के academic session 2022-23 के admission होजरे. Program offer Bachelor of Optometry specialties दा matik charva infrastructure गलोइना secure campus, spacious classroom amadi well-maintained library, meritorious students singi special fee concession amadi scholarship, well-qualified, dedicated amadi experience leiraba oza singna takpi tambigani. Nupa macha amadi nupi macha gi secure amadi separate hostel, Dr. Helena Eye Hospital and Institute Delhi training ki khudong chaba su leigani. Loinana course asi hek loibaga India amadi avorta chada chama job placement leigani. Akupa marol gidamak 977406